ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗꯩ ꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯃꯌꯥꯝꯗ ꯈꯨꯗꯣꯟ ꯇꯝꯖꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤ ꯍꯥꯞꯄꯤꯔꯛꯄ ꯏꯆꯟꯁꯤꯅ ꯃꯥ ꯃꯁꯥꯁꯤ ꯅꯥꯒꯥ ꯇ꯭ꯔꯥꯏꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯋꯥꯔꯤ ꯍꯦꯛ ꯍꯧꯔꯛꯄꯗ ꯐꯣꯡꯗꯣꯛꯄꯤꯔꯛꯏ꯫ ꯑꯩꯒꯤ ꯃꯤꯡꯁꯤ ꯄꯩꯔꯤꯡꯋꯥꯔ ꯀꯧꯏ꯫ ꯃꯤꯡ ꯑꯁꯤ ꯅꯦꯔꯦꯇꯔ ꯏꯁꯥꯃꯛꯅ ꯄꯥꯊꯣꯛꯆꯔꯛꯄꯗ ꯁꯣꯏꯔꯕꯁꯨ ꯑꯏꯕꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯋꯥꯔꯤꯁꯤ ꯑꯩꯅ ꯆꯍꯤ 18 ꯁꯨꯔꯛꯄꯗ ꯏꯁꯥꯗ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝꯗꯨꯗ ꯑꯩꯁꯦ ꯀ꯭ꯂꯥꯁ 7 ꯇꯃꯛ ꯀꯥꯔꯤ꯫ ꯑꯩꯁꯦ ꯑꯩꯈꯣꯏ ꯈꯨꯜ ꯑꯗꯨꯗ ꯑꯩꯒꯤ ꯁ꯭ꯀꯨꯜ ꯄꯨꯟꯕ ꯃꯤ ꯂꯩꯇꯕꯗꯒꯤ ꯑꯩꯈꯣꯏ ꯈꯨꯟꯗꯒꯤ ꯃꯦꯟ ꯔꯣꯗ ꯐꯥꯎ ꯈꯣꯡꯅ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯁ꯭ꯀꯨꯜ ꯕꯁꯁꯨ ꯏꯊꯟꯇ ꯇꯣꯡꯕ ꯑꯣꯏꯕꯅꯤꯅ ꯕꯁꯇꯨ ꯈꯨꯟ ꯃꯅꯨꯡ ꯌꯧꯅ ꯆꯪꯕꯤꯔꯛꯑꯣ ꯍꯥꯏꯕꯁꯦ ꯌꯥꯔꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯋꯥ ꯇꯥꯟꯅꯔꯕ ꯃꯇꯨꯡ ꯑꯩꯁꯦ ꯏꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤꯒꯤ ꯌꯨꯝꯗ ꯂꯩꯔꯒ ꯁ꯭ꯀꯨꯜꯗꯨ ꯆꯠꯂꯣ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏꯗꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯁꯨ ꯈꯨꯗꯣꯡ ꯈꯔ ꯆꯥꯔꯅꯤ ꯍꯥꯏꯔꯛꯄꯒ ꯑꯩꯁꯨ ꯍꯣꯏ ꯏꯃꯥ ꯍꯥꯏꯗꯅ ꯑꯉꯥꯡ ꯑꯣꯏꯔꯤꯕꯒ ꯑꯗꯨꯝ ꯏꯌꯥꯗ ꯌꯥꯔꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯑꯩꯁꯦ ꯏꯟꯗꯣꯝꯆꯥ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯊꯤꯟꯕꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯈꯨꯟꯗꯗꯤ ꯑꯩꯒ ꯄꯥꯔꯒ ꯃꯤ 15-16 ꯁꯨꯔꯝꯃꯤ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯇꯝꯕꯁꯤ꯫ ꯑꯗꯨꯅ ꯁ꯭ꯀꯨꯜ ꯕꯦꯟ ꯑꯃ ꯋꯥꯏꯔꯒ ꯑꯩꯈꯣꯏꯁꯦ ꯄꯨꯟꯅ ꯁ꯭ꯀꯨꯜ ꯑꯗꯨ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯑꯗꯣ ꯑꯩ ꯈꯨꯜ ꯑꯗꯨꯒꯤ ꯃꯃꯤꯡꯗꯨꯗꯤ ꯄꯟꯖꯔꯔꯣꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯏꯟꯗꯣꯝꯆꯥ ꯍꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯛꯄꯗꯒꯤ ꯃꯈꯣꯏ ꯈꯨꯟꯗꯒꯤ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯑꯃꯁꯨ ꯇꯤꯟꯅꯔꯝꯃꯤ꯫ ꯃꯇꯝꯗꯁꯨ ꯀꯥꯂꯦꯟ ꯊꯥ ꯌꯥꯝꯅ ꯁꯥꯕ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯏꯃꯥꯟꯅꯕꯤꯁꯤꯡꯒ ꯎꯔꯨꯝ ꯊꯤꯕ ꯀꯣꯏꯆꯠ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯈꯨꯟꯒꯤ ꯈ꯭ꯋꯥꯏ ꯃꯇꯣꯟꯗ ꯃꯈꯣꯏ ꯈꯨꯟꯒꯤ ꯌꯨꯝ ꯑꯃꯁꯨ ꯆꯥꯎꯅ ꯁꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯁꯦ ꯆꯠꯂꯒ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯔꯤꯉꯩ ꯅꯨꯡꯁꯤꯠꯁꯦ ꯌꯥꯝꯅ ꯀꯟꯅ ꯁꯤꯠꯆꯜꯂꯛꯈꯤ꯫ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡꯒ ꯈꯔ ꯑꯣꯏꯕꯒ ꯁꯥꯅ ꯁꯥꯕꯒ ꯅꯨꯡꯁꯤꯠ ꯃꯔꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯅꯤꯡ ꯃꯃꯥꯡ ꯈꯪꯗꯕ ꯃꯈꯩ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯑꯃ ꯁꯤꯜꯂꯛꯄꯗ ꯑꯩꯁꯦ ꯃꯈꯥꯗ ꯕꯣꯝ ꯂꯥꯎꯅ ꯇꯨꯔꯝꯃꯤ꯫ ꯑꯩꯅ ꯇꯨꯕꯗꯨ ꯎꯕꯗꯒꯤ ꯆꯤꯡ ꯃꯊꯛꯇ ꯌꯨꯝ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯑꯍꯟꯁꯤꯡꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯉꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏꯕꯨ ꯈꯨꯠ ꯈꯠꯇꯨꯅ ꯀꯧꯁꯤꯜꯂꯛꯈꯤ꯫ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯑꯩꯈꯣꯏꯁꯦ ꯆꯩꯁꯨ ꯌꯥꯝꯅ ꯆꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯈꯪꯗꯦ ꯇꯨꯔꯨꯕꯗꯨꯗꯒꯤ ꯏꯁꯥꯁꯦ ꯏꯁꯣꯛ ꯁꯣꯛꯊꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯅꯨꯡꯁꯤꯠ ꯃꯔꯛꯇ ꯁꯥꯟꯅꯔꯨꯕꯒꯤ ꯏꯁꯥꯁꯦ ꯁꯣꯛꯊꯕ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯀꯟꯅ ꯁꯤꯜꯂꯝꯕ ꯅꯨꯡꯁꯤꯠꯇꯨꯁꯨ ꯃꯤꯅꯤꯠ 5ꯃꯨꯛꯀꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨ ꯆꯞ ꯂꯦꯞꯈꯤ꯫ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯃꯈꯥꯗ ꯀꯨꯝꯊꯔꯛꯇꯨꯅ ꯏꯟꯗꯣꯝꯆꯥꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯑꯝꯃꯤ꯫ ꯏꯟꯗꯣꯝꯆꯥꯒꯤ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯑꯩꯈꯣꯏꯁꯦ ꯍꯩ ꯆꯥꯁꯦ ꯍꯥꯏꯅꯗꯨꯅ ꯏꯟꯗꯣꯝꯆꯥꯒꯤꯗ ꯄꯥꯟꯕ ꯀꯝꯐꯣꯏꯁꯦ ꯃꯦꯠꯂꯒ ꯆꯥꯅꯕ ꯇꯧꯔꯝꯃꯤ꯫ ꯀꯝꯐꯣꯏ ꯃꯦꯠꯄꯗꯨ ꯑꯩꯅ ꯆꯥꯕ ꯍꯦꯛ ꯍꯧꯔꯛꯄꯒ ꯏꯁꯥꯁꯤ ꯃꯃꯥꯡꯈꯩꯒ ꯃꯥꯟꯅꯗꯕ ꯀꯔꯤꯅꯣꯃ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯈꯨꯠ ꯈꯣꯡꯁꯦ ꯏꯄꯪ ꯄꯪꯊꯔꯒ ꯑꯩꯁꯦ ꯒ꯭ꯌꯥꯟ ꯃꯥꯡꯉꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯏꯟꯗꯣꯝꯆꯥ ꯍꯣꯏꯁꯨ ꯑꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯄꯥꯈꯠꯂꯛꯄꯗꯒꯤ ꯃꯩꯇꯩꯂꯣꯟꯗ ꯍꯥꯏꯔꯒꯗꯤ ꯃꯥꯏꯕꯤ ꯑꯃ ꯀꯧꯔꯒ ꯑꯩꯁꯦ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏꯇꯤꯟ ꯈꯣꯏꯔꯝ ꯊꯣꯛꯄꯤꯔꯝꯃꯤ꯫ ꯑꯩꯅ ꯒ꯭ꯌꯥꯟ ꯃꯥꯡꯂꯤꯉꯩꯗꯁꯨ ꯅꯨꯄꯥ ꯑꯃ ꯏꯟꯗꯣꯝꯆꯥ ꯍꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯋꯦꯇꯤꯡ ꯁꯤꯠ ꯑꯗꯨꯗ ꯃꯃꯥꯏ ꯅꯣꯡꯆꯨꯞ ꯑꯣꯜꯂꯒ ꯃꯐꯝꯗꯨꯗ ꯂꯩꯕ ꯑꯃ ꯑꯩꯅ ꯎꯔꯝꯃꯤ꯫ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯄ ꯏꯃꯥꯗꯨꯅꯁꯨ ꯑꯩ ꯎꯕꯗ ꯑꯉꯥꯡ ꯑꯁꯤꯅ ꯆꯤꯡ ꯃꯊꯛ ꯑꯗꯨꯗ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯤꯉꯩ ꯈꯨꯟꯒꯤ ꯂꯥꯏ ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯆꯥꯛꯇꯥꯕ ꯂꯥꯛꯄꯗ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯤꯠꯇ ꯍꯧꯖꯤꯛ ꯅꯨꯄꯥ ꯑꯃ ꯎꯔꯤꯕꯁꯤ ꯆꯥꯛꯇꯥꯕ ꯂꯥꯛꯄ ꯂꯥꯏ ꯑꯃꯥꯡꯕꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯔꯛꯄ ꯐꯠꯇꯕ ꯂꯥꯏꯅꯤ ꯍꯩꯔꯛꯈꯤ꯫ ꯑꯩꯁꯨ ꯀꯣꯟꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯈꯣꯏꯅ ꯄꯣꯊꯥꯔꯣ ꯇꯨꯝꯃꯣ ꯍꯥꯏꯔꯛꯄꯗꯒꯤ ꯇꯨꯝꯍꯜꯂꯝꯃꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯜꯂꯛꯄꯒꯗꯤ ꯑꯩꯁꯨ ꯏꯁꯥꯗ ꯐꯔꯒ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯏꯁꯥꯁꯦ ꯀꯔꯤꯁꯨ ꯇꯧꯔꯝꯗ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯁ꯭ꯀꯨꯜ ꯑꯃꯨꯛ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯑꯩꯁꯦ ꯑꯅꯥꯕ ꯑꯃꯨꯛ ꯍꯧꯔꯛꯈꯤ꯫ ꯉꯛꯂꯤꯕꯗꯤ ꯅꯣꯡꯃ ꯀꯥꯜꯂꯒ ꯑꯃꯨꯛ ꯍꯦꯛꯇ ꯑꯩꯒꯤ ꯑꯅꯥꯕꯁꯦ ꯍꯧꯔꯛꯏ꯫ ꯃꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕꯗꯤ ꯑꯩꯗꯧꯅ ꯈꯨꯜ ꯑꯗꯨꯗ ꯂꯩꯌꯥꯝꯁꯤꯡ ꯑꯗꯨ ꯑꯣꯡꯅꯈꯤꯕ ꯅꯨꯄꯤ 3 ꯑꯃꯁꯨ ꯃꯈꯣꯏꯁꯨ ꯐꯔꯦ ꯂꯩꯔꯨꯔꯕꯗꯨ ꯑꯃꯨꯛ ꯍꯧꯔꯛꯈꯤ꯫ ꯑꯩꯈꯣꯏ ꯃꯔꯤꯁꯦ ꯂꯩꯅꯥꯁꯤ ꯃꯔꯤ ꯂꯩꯅꯕꯒꯤ ꯃꯑꯣꯡꯗ ꯑꯅꯥꯕꯁꯦ ꯑꯩꯅ ꯍꯧꯔꯛꯇ꯭ꯔꯒꯗꯤ ꯃꯈꯣꯏꯁꯨ ꯍꯧꯔꯛꯇꯦ꯫ ꯑꯩꯅ ꯍꯦꯛ ꯍꯧꯔꯛꯄꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ 3ꯁꯤꯁꯨ ꯃꯈꯣꯏꯁꯨ ꯑꯅꯥꯕꯁꯦ ꯍꯦꯛꯇ ꯍꯧꯔꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯦ ꯅꯨꯃꯤꯠꯇꯨꯗ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯑꯅꯥꯕꯁꯦ ꯑꯃꯨꯛ ꯀꯥꯡꯈꯠꯂꯛꯇꯨꯅ ꯐꯐꯝ ꯈꯪꯗꯅ ꯑꯩꯁꯦ ꯑꯗꯨꯝ ꯅꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯆꯍꯤꯁꯨ ꯑꯃꯃꯨꯛ ꯐꯥꯖꯤꯜꯂꯛꯈꯤ꯫ ꯆꯍꯤ ꯐꯥꯔꯕ ꯃꯇꯨꯡ ꯃꯊꯪꯒꯤ ꯆꯍꯤ ꯍꯧꯔꯛꯄꯒꯤ ꯃꯇꯝ ꯑꯁꯥꯏꯗꯗꯤ ꯑꯩꯒꯤ ꯇꯣꯏꯅ ꯍꯧꯔꯛꯑꯝꯕ ꯑꯅꯥꯕꯗꯣ ꯑꯃꯨꯛ ꯍꯧꯔꯛꯈꯤꯗꯦ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯁꯨ ꯐꯈ꯭ꯔꯦ ꯍꯥꯏꯗꯅ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔꯅꯤ ꯂꯩꯔꯒ ꯏꯟꯗꯣꯝꯆꯥꯒꯤ ꯃꯃꯪꯗ ꯅꯨꯄꯥ ꯑꯃꯅ ꯑꯩꯅ ꯇꯨꯝꯃꯤꯕ ꯐꯃꯨꯡ ꯃꯃꯥꯡꯗꯨꯗ
Muna yengduna yamna saungna lepaga leiramba ama indomchagi mangduda urame haidana nongalaga indomchana khoida wari tamai numitogi nonghe nganbaga ina skun chatnaba skun ben ngaringa aigi isase muktarang marang yan men tadaba haurakhi maragasida mamangda ina panjakiba waiting seat aduda aigi mitsida maseng marang nupa taret waiting seat aduda phamaga leiba mataw ama aigi mita urakhi aduga aingona kai kaino khangdaba support mayam amasu chaw haidana nupa taretuna pirami masida natana ngoksong abo furit kumba sumanba phiguma sumanba maingonda lisalu haidana pirakhi aiso ngobo furit adu khusina hek thengubada ikang khangawdana amuba masu masalauna onthoraki tasengna harbadai sase mi amana mitang sanabagi mawongda leirammi yaki matung aise gyana muklakhi aduga aise mataw karamna bihana du tongaga skun yoromino haibase khangba ngamamde aise skunda muk leirammi numitusu skul aduda tamba brother sister khara class 10 da mak yamna wangna lai haidana sumang lela amasu akoigi skul aduda sanarami lila adugi mamingna kolom siang khraba lehaudu lila adu yengba luarga halakpada mamangda laina adu haurukhaba isi ahumdu makoisi amuk gyan men tadana wa pungangda ngangbadu amu hekta haurakhi matamadu dai soisa da singnaba khara powami makoi hek haurabade iso haurani haibasi haibaga tawbaga yum hek yawbaga isi amu skun dress po hongtoktrina isi amu haurakhi aduba numitugi mataw adudi angakpani nan khaigi numitagi hena sathiba mong mataw amada aija saptra amada yum matudagi sen khinaba honarami ai phanaba honabada mayam sesu awaba moirami aigi mitasu nupa tareto na thongandagi lao lao haidana aise adum kaukthoraki mataw adum na toina tatana inom sagi mayumdoda anabado horukpadagi aise imana yumdo ina leiru lao haidana aise yumda mukhala ami yumdagi skun satpatusu inom saoigi kundo lalaga satpanina skun mapamda su aise amu muk haurakhi mataw kyastagi aise class ki final exam si masipok thaba ngamamde maduna aise drop tawrami kona imana aise maikay atumda nataba atopa maikay amada leiba skul amada mukming chanbirami aduga imana akhanga hikya matana duna fajana aise lai khuram thokpibadagi aise hujikti mapung phana pura oina phaba haibada oire mayam ahamba wari se matanga saida loisare ani subo wari subscriber singna hapirakpa wari anauba amamuk mayamda khudon tamjage wari se kahena sangnaba sem saba tawjadre kitang ek semdok sadok jarubada aiba aibi wari hapirakpa isilnaw singi thamoida nungaitaba pendaba ama leiba mali adubu wari ama channel esna thoidok hendokna mayamna tabada nungainaba semdok sadok jarpa matamda amuka hena nungainaba honajabani hare adudi mayam ani suba wari siamo mayamda khudon tamjage wari senga sidagi sahi amagi mamangda aigi imung sida sengba thokeba kiraba thaudu amagi wari ni aigi silinaw ani khaktani se amaga aigani se gaiga se pingai dagi mapalamda lairik tamduna ta leirei akoina yumda thorpa matamda babagi machimanaw yambanina yumse yamna sinbadagi akoiga lefamsi krik krik inaba makai leirammi isena su imade yumse yamna selli langsu yamna langi aidi ingna singna leiba pami ayada muksang krage hairammi maduda imana sumna khumei ibe mana khoise pisak pi ngaidagi mapalamda da leirakpadagi nakhoigi nasangna su pho imadi kausalai aduna amaromda nupina khoidi khara leiraga nupa koinarabadi nayum pangi mukhairani aduna mama masa oibagi marisi tamna tamna lamna ba haibada oirabani nangna mafam asi yamna langi leiba nungaitre hairabanina nang babada wari sawing kholama leiyu ai sida leningdre haidana ima swa haibige nang babana yazaraksani hairammi isege imaga sanarba wari duda ina mosumna hairammi ima aidi sida dum leini atopa lamamada muklairuba haibasi miena wakara mukhangnadaba yaroi ise sema sida leningde hairgana ada dum sasakrani hairammi numitu ise gaiga imagi mangda awaya kum khara tongna duda mare yetnarami imana suonthongna nuksikhreda isa anina mare yetnaraga khanaba kaise uraktaba kuireda haidana imadi nooga munna targa lerammi adubu babana de khoida taktabi kholama mafam amata leisalaga anadagi mafam atuda leirammi matam kharagi matungdadi babana isena su leiba nungaitre hairakpadagi hana leisalaga thamba khol aduda yum saba haurammi
ꯕꯕꯥꯅ ꯑꯩꯈꯣꯏꯗ ꯋꯥꯔꯤ ꯇꯝꯃꯛꯄꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤ ꯃꯐꯝ ꯑꯗꯨꯗ ꯁꯥꯕ ꯍꯧꯔꯛꯄꯗ ꯌꯨꯝꯗꯨꯒꯤ ꯅꯥꯀꯟꯗ ꯂꯝꯄꯥꯛ ꯑꯃ ꯂꯩ ꯍꯥꯏ꯫ ꯂꯝꯄꯥꯛꯇꯨꯗ ꯂꯩꯀꯥꯏꯗꯨꯒꯤ ꯃꯪ ꯑꯃ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒ ꯌꯥꯝꯅ ꯅꯛꯅꯅ ꯁꯥꯕ ꯍꯧꯔꯛꯏ ꯍꯥꯏ꯫ ꯃꯇꯧ ꯑꯗꯨꯗ ꯕꯕꯥꯗꯤ ꯌꯥꯝꯅ ꯍꯩꯅꯔꯝꯗꯦ꯫ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯕꯕꯥꯅ ꯈꯔ ꯂꯥꯞꯊꯣꯛꯅ ꯁꯥꯎ ꯍꯥꯏꯔꯨꯕꯗ ꯀ꯭ꯂꯕꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯕꯕꯥꯗ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯑꯁꯨꯝꯅ ꯍꯩꯔꯛꯈꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯐꯥꯎ ꯂꯩꯇ꯭ꯔꯤꯕ ꯅꯪꯅ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯁꯤꯗ ꯃꯪ ꯁꯥꯔꯤꯕꯁꯤ ꯈꯔ ꯂꯥꯞꯊꯣꯛꯅ ꯁꯥꯎ ꯍꯥꯏꯔꯤꯕꯗꯨ ꯃꯗꯨ ꯇꯥꯕ ꯌꯥꯔꯤꯕ ꯋꯥꯔꯣ? ꯍꯥꯟꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯍꯥꯟꯅ ꯂꯩꯔꯛꯈꯣ꯫ ꯑꯗꯨꯒꯤ ꯃꯈꯥ ꯄꯣꯟꯅ ꯂꯩꯀꯥꯏꯒꯤ ꯊꯕꯛ ꯊꯧꯋꯥꯏꯗ ꯀꯔꯤ ꯇꯧꯁꯤꯒꯦꯗꯣ ꯇꯥꯟꯅꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯕꯕꯥꯁꯤ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯦ꯫ ꯌꯨꯝꯗꯁꯨ ꯁꯥꯕꯒ ꯍꯧꯖꯤꯜꯂꯨꯒꯨꯝ ꯇꯧ꯫ ꯑꯩꯈꯣꯏꯗꯁꯨ ꯕꯕꯥꯅ ꯌꯨꯝꯗꯨꯒꯤ ꯅꯥꯀꯟꯗ ꯃꯪ ꯑꯃ ꯂꯩ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯗ ꯇꯥꯛꯊꯣꯛꯑꯝꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯗ ꯍꯦꯛ ꯍꯥꯏꯔꯛꯑꯒꯗꯤ ꯏꯃꯥꯒ ꯏꯆꯦꯒꯅꯁꯨ ꯌꯥꯔꯣꯏꯗꯣꯔꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯌꯨꯝ ꯑꯗꯨꯁꯨ ꯁꯥꯕ ꯂꯣꯏꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯦ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯁꯨ ꯃꯊꯛ ꯃꯈꯥ ꯃꯊꯣꯟ ꯑꯅꯤꯅꯤ꯫ ꯃꯊꯛꯀꯤ ꯀꯥꯗꯅ ꯏꯆꯦꯒꯤ ꯀꯥ ꯑꯣꯏꯍꯟꯅꯤ ꯍꯥꯏꯗꯅ ꯕꯕꯥꯅ ꯌꯥꯝꯅ ꯐꯖꯅ ꯁꯦꯝ ꯁꯥꯕꯤꯔꯝꯃꯤ꯫ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯍꯦꯛ ꯂꯥꯛꯄꯒ ꯌꯨꯝ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯃꯪ ꯑꯃ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯤ ꯑꯩꯈꯣꯏꯁꯦ ꯆꯥꯛ ꯆꯥꯔꯝꯗꯥꯏ ꯄꯨꯡꯖꯥꯟ ꯊꯤꯟꯕ ꯃꯤ ꯀꯞꯄ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯑꯩꯈꯣꯏꯗꯤ ꯃꯈꯣꯜ ꯑꯗꯨ ꯀꯌꯥ ꯇꯣꯏꯅ ꯇꯥꯔꯛꯇꯕꯒ ꯌꯥꯝꯅ ꯀꯤꯖꯔꯝꯃꯤ꯫ ꯑꯩꯅꯁꯨ ꯃꯤ ꯂꯩꯇꯕ ꯌꯥꯎꯕꯒꯤꯔꯣ ꯁꯤꯕꯨ ꯍꯪꯉꯝꯃꯤ꯫ ꯕꯕꯥꯁꯤ ꯇꯨꯃꯤꯟꯅ ꯂꯩ, ꯀꯔꯤꯁꯨ ꯈꯨꯝꯗꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯨꯒ ꯃꯪꯗꯨꯒ ꯅꯛꯅꯔꯕꯅꯤꯅ ꯄꯣꯂꯣꯏꯕ ꯍꯧꯔꯛꯄꯗ ꯃꯅꯝ ꯃꯍꯥꯛ ꯀꯌꯥꯗꯨꯅ ꯑꯩꯈꯣꯏꯁꯤ ꯆꯥꯛ ꯆꯥꯕꯗꯤ ꯂꯥꯏꯔꯗꯅ ꯃꯅꯝ ꯅꯝꯊꯤꯃꯟꯗꯅ ꯂꯩꯐꯝ ꯑꯃꯇ ꯈꯪꯉꯝꯗꯦ꯫ ꯅꯨꯃꯤꯠꯇꯨ ꯏꯃꯥꯒ ꯕꯕꯥꯒꯁꯨ ꯌꯥꯝꯅ ꯈꯟꯅꯔꯝꯃꯤ꯫ ꯃꯗꯨ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ, ꯏꯃꯥꯅ ꯕꯕꯥꯗ ꯃꯇꯧ ꯀꯔꯝꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯛꯅꯅ ꯏꯪꯈꯣꯜ ꯑꯁꯤ ꯂꯩꯁꯜꯂꯨꯔꯤꯅꯣ ꯍꯥꯏꯗꯅ ꯕꯕꯥꯗ ꯌꯥꯝꯅ ꯉꯥꯡꯉꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯍꯥꯟꯅ ꯌꯨꯝ ꯑꯁꯤ ꯁꯥꯔꯛꯇ꯭ꯔꯤꯉꯩꯗꯗꯤ ꯃꯪ ꯑꯁꯤ ꯂꯩꯔꯝꯗꯦ꯫ ꯀꯣꯟꯅ ꯌꯨꯝ ꯑꯁꯤ ꯑꯩꯅ ꯁꯥꯕ ꯍꯧꯔꯛꯄꯗ ꯃꯈꯣꯏ ꯂꯩꯀꯥꯏ ꯀ꯭ꯂꯕꯅ ꯃꯐꯝ ꯑꯁꯤꯗ ꯁꯥꯕ ꯍꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯒ ꯐꯥꯎ ꯃꯔꯩ ꯈꯔ ꯇꯧꯅꯈ꯭ꯔꯕꯅꯤ ꯍꯥꯏꯗꯅ ꯏꯃꯥꯗ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯕꯕꯥꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯃꯨꯛ ꯑꯣꯟꯊꯣꯛꯄꯅꯤꯗ, ꯍꯧꯖꯤꯛꯄꯨ ꯑꯩꯈꯣꯏꯕꯨ ꯃꯪꯁꯤꯒ ꯑꯣꯟꯊꯣꯛꯅ ꯅꯛꯅꯅ ꯂꯩꯕ ꯇꯥꯔꯤꯕ꯭ꯔꯣ? ꯏꯆꯥꯅꯨꯄꯤꯒꯤ ꯃꯑꯣꯡꯁꯤꯒ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡꯗꯨꯁꯨ ꯑꯩꯈꯣꯏꯁꯦ ꯀꯤꯕꯗꯒꯤ ꯀꯅꯥꯁꯨ ꯇꯨꯝꯃꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯄꯨꯡ 12 ꯇꯥꯔꯝꯗꯥꯏꯗ ꯑꯗꯨꯝ ꯇꯨꯝꯊꯈꯤ ꯂꯩꯔꯝꯃꯤ꯫ ꯀꯣꯟꯅ ꯑꯩꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗꯁꯨ ꯕꯕꯥꯒ ꯏꯃꯥꯒ ꯃꯕꯥꯅꯤꯁꯤ ꯃꯔꯨꯡ ꯋꯥꯔꯤ ꯁꯥꯅꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯑꯩꯁꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯅ ꯐꯃꯨꯡꯗꯒꯤ ꯍꯦꯛ ꯀꯨꯝꯊꯔꯛꯄꯒ ꯃꯪ ꯑꯗꯣꯝꯗ ꯅꯨꯄꯥ ꯑꯃ ꯃꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯅ ꯈꯜꯂꯤꯕꯅ ꯉꯁꯥꯏ ꯃꯤ ꯂꯩꯈꯤꯗꯕꯒꯤ ꯀꯞꯄ ꯑꯣꯏꯔꯤꯅꯤ ꯈꯜꯂꯝꯃꯤ꯫ ꯇꯣꯏꯂꯦꯠꯇ ꯍꯥꯟꯅ ꯑꯩꯁꯦ ꯆꯪꯉꯝꯃꯒ ꯕꯕꯥ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯑꯩꯁꯦ ꯑꯃꯨꯛ ꯆꯪꯉꯛꯈꯤ꯫ ꯑꯩ ꯆꯪꯉꯛꯄ ꯎꯕꯗꯨꯗ ꯕꯕꯥ ꯏꯃꯥꯁꯨ ꯇꯨꯃꯤꯟ ꯂꯩꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯒꯦ, ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯣ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯏꯃꯥ ꯕꯕꯥ ꯃꯪ ꯅꯥꯀꯟꯗ ꯃꯤ ꯑꯃ ꯀꯞꯄꯒꯤ ꯃꯈꯣꯟ ꯇꯥꯔꯤꯁꯤꯕꯨ ꯍꯧꯖꯤꯛꯐꯥꯎ ꯃꯪꯗ ꯃꯤ ꯂꯩꯔꯤꯕꯖꯥꯔꯣ ꯍꯪꯉꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯏꯕꯨꯡꯉꯣ ꯂꯩꯍꯧꯔꯤꯕꯅꯤ, ꯃꯤ ꯂꯩꯇꯕ ꯌꯥꯎꯕ ꯅꯨꯃꯤꯠꯁꯤ ꯁꯨꯃꯥꯏꯅ ꯊꯦꯡꯉꯐꯥꯎ ꯃꯪ ꯑꯁꯣꯝꯗꯒꯤ ꯂꯩꯈꯤꯗ꯭ꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯗꯨ ꯀꯞꯄ ꯃꯈꯣꯟꯗꯤ ꯑꯗꯨꯝ ꯇꯥꯅꯤ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯇꯨꯅ ꯑꯣꯏꯗꯕ ꯉꯥꯡꯉꯛꯈꯤ꯫ ꯑꯩꯁꯨ ꯈꯪꯗꯕꯅꯤꯅ ꯕꯕꯥꯅ ꯍꯥꯏꯔꯤꯕꯗꯨ ꯑꯆꯨꯝꯕ ꯑꯣꯏꯔꯤꯕꯣꯏ ꯅꯤꯡꯗꯨꯅ ꯑꯩꯅ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯦ, ꯃꯤ ꯀꯞꯄ ꯃꯈꯣꯟꯁꯤ ꯑꯩꯗꯤ ꯌꯥꯝꯅ ꯀꯤ꯫ ꯑꯗꯨ ꯑꯩ ꯇꯨꯝꯕ ꯆꯪꯉꯦ ꯍꯥꯏꯗꯅ ꯑꯩꯁꯦ ꯐꯃꯨꯡꯗ ꯇꯨꯝꯕ ꯍꯦꯛ ꯆꯪꯉꯛꯄꯗ ꯃꯊꯛ ꯀꯥꯗ ꯏꯆꯦꯁꯦ ꯁꯨꯠ ꯆꯤꯡꯉꯒ ꯀꯞꯄ ꯃꯈꯣꯜ ꯑꯃꯃꯨꯛ ꯇꯥꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯦ ꯃꯊꯛ ꯀꯥꯗ ꯑꯃꯨꯛ ꯀꯥꯔꯒ ꯏꯆꯦꯁꯦ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯅ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯆꯪꯉꯨꯕꯗ ꯏꯆꯦꯗꯤ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯃꯒ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯅꯁꯨ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯆꯪꯁꯜꯂꯒ ꯏꯆꯦ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯀꯞꯄꯤꯕꯗꯣ ꯍꯪꯉꯨꯕꯗ ꯏꯆꯦꯁꯦ ꯀꯔꯤꯃꯠꯇ ꯈꯨꯝꯃꯛꯇꯦ꯫ ꯇꯁꯦꯡꯕꯗꯤ ꯏꯆꯦꯅ ꯀꯞꯄꯤꯕꯗꯨ ꯀꯣꯟꯅ ꯑꯩꯅ ꯈꯪꯉꯛꯄꯗ ꯃꯥꯗꯤ ꯀꯤꯕꯒꯤ ꯀꯞꯄ ꯑꯣꯏꯔꯝꯃꯤ꯫ ꯕꯕꯥ ꯏꯃꯥꯗ ꯑꯩꯅ ꯏꯆꯦꯁꯦ ꯀꯞꯄꯝꯃꯤ, ꯃꯥꯒꯤꯁꯦ ꯀꯩꯗꯧꯔꯤꯕꯖꯥꯠꯅꯣ ꯑꯃꯨꯛꯇ ꯍꯪꯉꯣ ꯍꯥꯏꯗꯅ ꯕꯕꯥ ꯏꯃꯥꯁꯨ ꯑꯩꯅ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯀꯧꯔꯝꯃꯤ꯫ ꯑꯍꯤꯡ ꯑꯗꯨꯃꯗꯤ ꯃꯪ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗꯒꯤ ꯅꯨꯄꯥ ꯑꯃ ꯅꯣꯡꯉꯥꯟꯗ꯭ꯔꯤꯐꯥꯎ ꯑꯗꯨꯝ ꯀꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤꯗꯤ ꯀꯞꯄꯗꯨ ꯂꯦꯞꯈꯤ꯫ ꯀꯣꯟꯅ ꯑꯩꯅ ꯌꯥꯍꯧꯔꯛꯄꯗ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟ ꯃꯄꯥꯗ ꯃꯤ ꯈꯔ ꯇꯤꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯌꯨꯝꯊꯪꯅꯔꯤꯕ ꯂꯩꯀꯥꯏꯒꯤ ꯃꯤꯁꯨ ꯃꯥꯜꯂꯤ ꯃꯈꯣꯏꯁꯤ꯫ ꯑꯩꯅ ꯊꯣꯔꯛꯄꯗꯨꯗ ꯃꯈꯣꯏꯅ ꯁꯥꯟꯅꯔꯝꯕ ꯋꯥꯔꯤꯗꯨ ꯆꯞ ꯂꯦꯞꯅꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯍꯣꯡꯉꯛꯄꯒ ꯀꯨꯏꯗ꯭ꯔꯤꯕꯒ ꯒꯦꯠꯇꯣ ꯑꯃꯨꯛ ꯂꯣꯟꯁꯤꯜꯂꯒ ꯂꯩ ꯏꯁꯤꯡ ꯁꯨꯝ ꯆꯥꯏꯔꯤꯉꯩ ꯃꯈꯣꯏ ꯃꯌꯥꯝꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯃ ꯁꯨꯝ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯈꯣꯏ ꯃꯁꯦꯟꯁꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯇꯧꯅꯔꯝꯃꯤ, ꯉꯔꯥꯡ ꯑꯍꯤꯡ ꯃꯪꯗ ꯊꯦꯡꯉꯐꯥꯎ ꯅꯨꯄꯥ ꯑꯃ ꯁꯨꯝ ꯀꯞꯄ ꯃꯈꯣꯟ ꯇꯥꯏ ꯍꯥꯏꯔꯤꯁꯤꯕꯨ ꯃꯁꯤꯕꯨ ꯆꯨꯝꯗꯣꯔꯤꯕꯖꯥꯔꯥ? ꯂꯝꯄꯥꯛ ꯅꯥꯀꯟꯒꯤ ꯅꯣꯡꯌꯥꯏꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯥꯅ ꯍꯥꯏꯕꯗ ꯑꯅꯧꯕ ꯍꯣꯡꯉꯛꯏꯕ ꯏꯃꯨꯡ ꯑꯁꯤꯁꯨ ꯇꯥꯔꯝꯒꯅꯤ꯫ ꯑꯗꯨ ꯀꯔꯤ ꯃꯔꯝꯒꯤ ꯑꯣꯏꯕꯖꯥꯠꯅꯣ ꯃꯪ ꯑꯁꯤꯁꯨ ꯍꯦꯛ ꯁꯥꯕ ꯂꯣꯏꯕꯒ ꯃꯤ ꯑꯃꯈꯛꯇ ꯉꯥꯏꯔꯤ ꯄꯣꯂꯣꯏꯈꯤꯕ? ꯃꯇꯧ ꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯔꯤꯕꯗꯨ
ꯑꯩꯅ ꯂꯨꯝꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯑꯩꯗꯤ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯍꯦꯛ ꯇꯥꯔꯨꯕꯗꯒꯤ ꯏꯁꯥꯗ ꯄꯨꯡꯀꯤꯗ ꯀꯤꯖꯔꯝꯃꯤ꯫ ꯏꯃꯨꯡꯗ ꯑꯃꯨꯛ ꯄꯔꯞ ꯆꯪꯉꯛꯇꯨꯅ ꯏꯃꯥꯗ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛ ꯑꯩꯅ ꯊꯣꯡꯒꯥꯟ ꯒꯦꯠꯇ ꯂꯩ ꯏꯁꯤꯡ ꯆꯥꯏꯔꯤꯉꯩ ꯃꯤꯑꯣꯏ ꯈꯔꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯇꯥꯍꯧꯕꯅꯤ꯫ ꯑꯍꯤꯡꯗ ꯅꯨꯄꯥ ꯑꯃꯅ ꯀꯞꯄ ꯃꯈꯣꯟꯗꯨ ꯃꯤ ꯅꯠꯇꯦ ꯍꯥꯏ꯫ ꯑꯗꯨ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯇꯧꯁꯜꯂꯛꯑꯒꯗꯤ ꯑꯩꯈꯣꯏ ꯑꯥꯒꯤ ꯍꯥꯟꯅꯒꯤ ꯂꯩꯐꯝꯗꯨꯗ ꯑꯃꯨꯛ ꯆꯠꯂꯒ ꯂꯩꯔꯨꯅꯤ꯫ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯑꯥꯗ ꯑꯗꯨꯝ ꯂꯩꯁꯦ ꯍꯥꯏꯗꯅ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯏꯃꯥꯗ ꯍꯥꯏꯔꯝꯃꯒ ꯑꯩꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯉꯛꯑꯝꯃꯤ꯫ ꯑꯩꯅ ꯉꯥꯡꯉꯝꯕꯗꯨꯗ ꯏꯃꯥꯁꯨ ꯋꯥ ꯑꯃꯠꯇ ꯈꯨꯝꯕ ꯉꯝꯗꯦ꯫ ꯇꯧꯒꯗꯧꯕ ꯃꯤ ꯂꯩꯇꯕ ꯌꯥꯎꯗꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯤ ꯃꯪ ꯑꯗꯨꯗ ꯄꯣꯂꯣꯏꯗ꯭ꯔꯕꯗꯤ ꯀꯔꯤꯁꯨ ꯇꯧꯔꯛꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ, ꯑꯍꯟ ꯑꯣꯏꯒꯦꯔꯥ ꯃꯪ ꯑꯗꯨꯗ ꯄꯣꯂꯣꯏꯕ ꯍꯦꯛ ꯂꯣꯏꯈꯤꯕꯒ ꯅꯨꯄꯤ ꯁꯤꯔꯒꯅ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯗ ꯑꯍꯤꯡꯗ ꯍꯦꯛ ꯀꯞꯄꯛꯄ ꯃꯈꯣꯟ, ꯅꯨꯄꯥ ꯑꯣꯏꯔꯒꯅ ꯅꯨꯄꯥꯒꯤ ꯃꯈꯣꯟꯗ ꯀꯞꯄꯛꯄ ꯃꯈꯣꯟ ꯇꯥꯔꯛꯄ, ꯀꯤꯔꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯂꯩꯔꯛꯄꯗ ꯊꯦꯡꯅꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯉꯥꯡ ꯑꯃ ꯅꯥꯕꯗꯒꯤ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯗꯅ ꯃꯪ ꯑꯗꯨꯗ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯣ ꯕꯕꯥꯒ ꯏꯃꯥꯒꯅ ꯏꯆꯦꯒ ꯑꯩꯒꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯉꯁꯤꯗꯤ ꯂꯩꯀꯥꯏꯗ ꯃꯤ ꯂꯩꯇꯕ ꯌꯥꯎꯔꯛꯄ ꯃꯥꯜꯂꯤ꯫ ꯅꯄꯥꯒ ꯑꯩꯒꯗꯤ ꯁꯤꯗ ꯂꯩꯔꯒꯦ, ꯅꯆꯤꯟ ꯅꯅꯥꯎꯗꯤ ꯕꯕꯥꯅ ꯑꯥꯗ ꯊꯤꯜꯍꯜꯂꯨ, ꯅꯈꯣꯏ ꯂꯣꯏꯁꯜꯂꯨ ꯆꯠꯅꯕ ꯍꯥꯏꯔꯛꯈꯤ꯫ ꯏꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯒꯤ ꯃꯔꯝꯗꯤ ꯅꯨꯃꯤꯠꯇꯨꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯛꯀꯗꯧꯔꯦ ꯑꯩꯈꯣꯏ ꯀꯤꯔꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯦ ꯀꯀꯥꯒꯤ ꯃꯌꯨꯝꯗ ꯊꯩꯗꯣꯛꯅꯕ ꯏꯃꯥꯅ ꯁꯤꯜꯂꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯁꯨꯝ ꯊꯦꯡꯅꯔꯕꯅꯤꯅ ꯏꯁꯥꯗ ꯀꯔꯤꯁꯨ ꯈꯜꯂꯝꯗꯦ꯫ ꯃꯗꯨꯅ ꯑꯩꯗꯤ ꯑꯥꯗ ꯆꯠꯄꯗꯨ ꯆꯠꯅꯤꯡꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯕꯕꯥꯅ ꯏꯆꯦ ꯑꯣꯏꯅ ꯀꯀꯥꯒꯤ ꯌꯨꯝꯗ ꯊꯤꯟꯕꯤꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨ ꯅꯣꯡꯁꯨ ꯊꯤꯜꯂꯤ ꯊꯤꯜꯂꯤ ꯆꯨꯔꯒꯁꯨ ꯂꯦꯞꯂꯦꯞꯄꯝꯗꯦ꯫ ꯃꯗꯨꯅ ꯄꯣꯂꯣꯏꯕꯗꯨ ꯄꯥꯛ ꯄꯥꯛ ꯌꯥꯔꯝꯗꯦ꯫ ꯀꯣꯟꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 4 ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯥꯏꯗ ꯅꯣꯡ ꯇꯥꯕ ꯂꯦꯞꯈꯤꯕꯗꯒꯤ ꯄꯣꯂꯣꯏꯕꯗꯨ ꯍꯧꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯑꯩꯈꯣꯏꯁꯨ ꯉꯟꯅ ꯕꯕꯥꯅ ꯏꯆꯦ ꯊꯤꯟꯕꯗ ꯍꯣꯇꯦꯜꯗꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯂꯩꯔꯛꯇꯨꯅ ꯉꯟꯅ ꯆꯥꯛ ꯆꯥꯊꯣꯛꯑꯝꯃꯤ꯫ ꯄꯣꯂꯣꯏꯕꯗꯨ ꯂꯣꯏꯔꯛꯄꯗ ꯃꯈꯣꯏꯒꯤꯗꯨ ꯄꯨꯡ 9ꯃꯨꯛ ꯇꯥꯔꯕ ꯃꯥꯜꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10 ꯇꯥꯔꯛꯄ ꯃꯇꯝ ꯑꯁꯥꯏꯗ ꯑꯩꯈꯣꯏꯁꯦ ꯇꯨꯝꯃꯁꯦ ꯍꯥꯏꯗꯅ ꯇꯨꯝꯅꯕ ꯍꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯆꯦꯒꯤ ꯀꯥꯗꯒꯤ ꯏꯆꯦ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯁꯨꯝ ꯀꯣꯛꯀꯥꯛ ꯃꯈꯣꯜ ꯑꯃ ꯁꯨꯝ ꯊꯣꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯦ ꯍꯧꯒꯠꯂꯒꯗꯤ ꯌꯦꯡꯉꯨꯗꯦ, ꯐꯃꯨꯡꯗ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯑꯃꯨꯛ ꯍꯟꯗꯛꯇꯤ ꯌꯥꯝꯅ ꯅꯛꯅ ꯑꯩꯈꯣꯏ ꯁꯨꯃꯥꯡꯂꯣꯝꯗꯒꯤ ꯑꯣꯏꯅ ꯑꯉꯥꯡ ꯑꯃꯅ ꯀꯞꯄ ꯃꯈꯣꯟ ꯇꯥꯔꯛꯈꯤ꯫ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯀꯤꯒꯅꯨ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯃꯔꯝꯗꯤ ꯅꯍꯥꯟꯈꯩꯗꯤ ꯃꯪ ꯑꯗꯣꯝꯗ ꯁꯨꯝ ꯇꯧꯖꯔꯝꯕꯗꯨ ꯅꯨꯃꯤꯠꯇꯨꯗꯤ ꯁꯨꯃꯥꯡ ꯃꯇꯣꯟ ꯂꯣꯝꯗꯒꯤ ꯑꯉꯥꯡ ꯑꯃꯅ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯑꯣꯜꯂꯒ ꯀꯞꯄꯛꯄ ꯃꯈꯣꯜ ꯑꯁꯤ ꯇꯥꯔꯛꯈꯤ꯫ ꯑꯩꯁꯨ ꯇꯨꯝꯕ ꯌꯥꯔꯛꯇꯕꯗꯒꯤ ꯕꯕꯥ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯨꯁꯤꯔ ꯈꯜꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯋꯥꯈꯟꯗ ꯇꯨꯝꯁꯜꯂꯒꯦꯗ ꯈꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯁꯨꯝ ꯏꯁꯥꯗ ꯀꯤꯖꯔꯛꯄꯗꯒꯤ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯕꯕꯥ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯒꯦꯗꯅ ꯇꯧꯔꯛꯄꯗ ꯃꯌꯥꯏ ꯀꯥ ꯌꯧꯔꯛꯄꯗ ꯃꯩꯁꯨ ꯃꯨꯠꯈꯤ꯫ ꯃꯩ ꯃꯨꯠꯈꯤꯕꯗꯒꯤ ꯅꯣꯡꯒ ꯆꯨꯕꯒ ꯀꯥꯁꯦ ꯄꯨꯝꯃꯝ ꯍꯦꯛ ꯃꯝꯃꯝꯃꯤ꯫ ꯁꯔꯛ ꯑꯗꯨꯗ ꯑꯉꯛꯄꯅꯤ, ꯑꯩꯒꯤ ꯃꯥꯡꯗ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯑꯉꯥꯡ ꯑꯃ ꯁꯠꯂꯥꯎꯅ ꯂꯥꯜꯂꯒ ꯆꯠꯈꯤꯕ ꯃꯃꯤ ꯑꯃ ꯑꯩꯅ ꯎꯔꯛꯈꯤ꯫ ꯃꯗꯨ ꯎꯔꯛꯄꯗꯒꯤ ꯑꯩꯁꯨ ꯀꯤꯕꯣꯏ ꯂꯥꯛꯄꯣꯏ ꯕꯕꯥ ꯏꯃꯥꯁꯤ ꯀꯟꯅ ꯀꯟꯅ ꯀꯧꯔꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯕꯕꯥ ꯏꯃꯥꯁꯨ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯑꯩꯒꯤ ꯅꯥꯛꯇ ꯆꯦꯟꯁꯜꯂꯛꯈꯤ꯫ ꯁꯔꯛ ꯑꯗꯨꯗ ꯑꯃꯨꯛꯀꯁꯨ ꯑꯉꯥꯡ ꯃꯆꯥꯒꯨꯝꯕ ꯑꯃ ꯏꯆꯦꯒꯤ ꯀꯥ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯐ꯭ꯔꯞ ꯐ꯭ꯔꯞ ꯀꯥꯈꯠꯈꯤꯕ ꯃꯃꯤ ꯑꯃ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯎꯍꯧꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯒꯤ ꯀꯥꯗ ꯆꯦꯟꯁꯟꯗꯨꯅ ꯕꯕꯥ ꯏꯃꯥ ꯑꯩꯈꯣꯏ ꯑꯍꯨꯝꯁꯤ ꯌꯥꯝꯅ ꯀꯤꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯝꯃꯤ꯫ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯕꯕꯥꯅ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯗ ꯋꯥꯔꯤ ꯇꯝꯃꯨꯕꯗ ꯃꯈꯣꯏꯅꯁꯨ ꯑꯩꯈꯣꯏꯁꯦ ꯑꯅꯧꯕ ꯍꯣꯡꯉꯛꯄꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯇꯝꯃꯤꯕ ꯋꯥꯔꯤꯗꯨ ꯀꯌꯥ ꯊꯧꯁꯥꯕꯤꯔꯝꯗꯦ꯫ ꯑꯃꯔꯣꯝꯗꯅ ꯃꯪ ꯃꯌꯥꯗꯨꯗ ꯇꯥꯔꯤꯕ ꯌꯨꯝꯁꯦ ꯑꯩꯈꯣꯏꯒꯤꯗꯨꯒ ꯌꯨꯝ ꯑꯃꯈꯛꯇ ꯑꯣꯏꯕꯒ ꯃꯈꯣꯏꯗꯤ ꯃꯁꯥ ꯃꯁꯥꯗ ꯊꯧꯁꯥ ꯋꯥꯁꯥꯔꯝꯗꯦ꯫ ꯀꯣꯟꯅꯗꯤ ꯕꯕꯥꯅ ꯏꯃꯥꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯩꯕ ꯃꯐꯝ ꯅꯠꯇꯦ꯫ ꯑꯩꯅ ꯃꯐꯝꯁꯦ ꯂꯝꯍꯥꯡ ꯂꯝꯄꯥꯛ ꯃꯌꯥꯒ ꯅꯛꯅꯩ꯫ ꯑꯉꯥꯡꯁꯤꯡꯁꯨ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯔꯅꯤ ꯍꯥꯏꯗꯅ ꯏꯪꯈꯣꯜ ꯑꯁꯤ ꯑꯩꯅ ꯂꯧꯈꯤꯕꯅꯤ꯫ ꯐꯔꯦ, ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯑꯝꯃꯒ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯁꯤ꯫ ꯀꯣꯟꯅ ꯀꯔꯤ ꯀꯔꯤꯅꯣ ꯈꯟꯅꯔꯒ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯑꯃꯨꯛ ꯅꯧꯅ ꯏꯪꯈꯣꯜ ꯑꯃ ꯂꯩꯔꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯦ ꯃꯐꯝ ꯑꯗꯨꯗꯒꯤ ꯏꯪꯈꯣꯜ ꯑꯗꯨ ꯑꯃꯨꯛ ꯌꯣꯟꯊꯣꯛꯑꯝꯃꯒ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤ꯫ ꯑꯉꯛꯄ ꯃꯇꯧꯅꯤ ꯌꯨꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯛꯈꯤꯕ ꯃꯇꯧ ꯀꯌꯥꯗꯨ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫